ꯀꯩꯗꯧꯕꯒꯤ ꯑꯍꯦꯟꯕ ꯊꯤꯈ꯭ꯔꯤꯕ ꯃꯍꯥꯛ ꯑꯗꯨꯅ ꯂꯥꯟꯒꯗꯧꯔꯤꯕꯅꯣ? ꯑꯍꯦꯟꯕ ꯊꯤꯈ꯭ꯔꯤꯕ ꯃꯍꯥꯛ ꯑꯗꯨꯗꯤ ꯆꯨꯝꯃꯦ, ꯂꯥꯜꯂꯤꯕꯗꯤ ꯃꯇꯤꯛ ꯆꯥꯕ ꯉꯝꯍꯧꯗꯕ ꯄꯥꯡꯗꯕ ꯃꯍꯥꯛ ꯑꯗꯨꯅꯤ꯫ ꯅꯨꯡꯁꯤꯅꯔꯤꯕ ꯑꯅꯤ ꯑꯗꯨꯅ ꯐꯅ ꯃꯔꯤ ꯆꯦꯠꯅ ꯅꯨꯡꯁꯤꯅꯔꯕꯁꯨ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯅ ꯃꯇꯤꯛ ꯆꯥꯈꯠꯂꯛꯂꯕꯗꯤ ꯑꯍꯦꯟꯕ ꯑꯃ ꯊꯤꯗꯨꯅ ꯃꯁꯥꯒ ꯆꯥꯟꯅꯕ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯊꯤꯈꯤꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯦ꯫ ꯃꯁꯤꯗꯤ ꯇꯥꯏꯕꯪꯒꯤ ꯍꯧꯅ ꯂꯣꯟꯆꯠꯅꯤ꯫ ꯂꯥꯜꯂꯤꯕꯁꯦ ꯑꯍꯦꯟꯕ ꯊꯤꯈꯤꯕꯗꯨ ꯅꯠꯇꯦ, ꯂꯥꯜꯂꯤꯕꯗꯤ ꯃꯤ ꯑꯣꯏꯕ ꯉꯝꯍꯧꯗꯕ ꯄꯥꯡꯗꯕ ꯃꯇꯤꯛ ꯆꯥꯍꯧꯗꯕ ꯃꯤꯗꯨꯅꯤ꯫ ꯑꯗꯨꯅ ꯑꯩ ꯃꯇꯤꯛ ꯆꯥꯏ, ꯑꯩꯅ ꯈꯪꯅꯩ ꯍꯥꯏꯕꯗ ꯅꯪ ꯃꯤꯌꯥꯝ ꯃꯥꯡꯗ ꯅꯃꯥꯏ ꯁꯣꯏꯗꯅ ꯆꯣꯞꯀꯅꯤ꯫ ꯑꯗꯨꯅ ꯅꯪꯅ ꯑꯍꯦꯟꯕ ꯊꯤꯈꯤꯕꯗ ꯑꯩ ꯀꯔꯤꯁꯨ ꯁꯥꯎꯔꯣꯏ꯫ ꯂꯥꯜꯂꯤꯕꯗꯤ ꯑꯩꯅꯦ, ꯃꯇꯤꯛ ꯆꯥꯗꯕ ꯑꯩꯅꯦ꯫ ꯑꯩꯗꯤ ꯃꯇꯤꯛ ꯆꯥꯗꯤꯌꯦ꯫ ꯊꯃꯣꯏ ꯁꯨꯈꯨꯗꯤ ꯊꯤꯍꯧꯔꯦ